Rims da BP stroke tawbadagi lekatnaba pukhalakhiba ama hospital da thoksadabadagi lekhidre irang thokre. Hawkiba August 13 numaizu numika ayukta BP stroke tawbadagi Rims hospital da lekatnaba pukhalakhiba ama ngarang ehing lekatnaba ngamdana lekhidre. Imung manungi maikaidagi anabadu hospital gi maikaidagi matamsana treatment sa thadabadagi lekhidabani. Maramaduna thawdo asiki matangda hospital gi superintendent yauna mari lainaba singa wari sanaduna yasinaba ma puraktriba phawba asi baksang lokhiru haina misi asiga mari lainana semkiba GAC gi maikaidagi phongtokre. Laibak thiba thawdo adu leikhidraba miyoidu gi mamingna yengkhom keso se yengkhre threat kawi Imphal East ki sekta maya lekai degini thawdo asigi matangda GAC gi convener yengkhom Noi Shanan Haikibada, Yankom Keso, Hokipo August Contramato Ayupung, Taragam, Makai Krelakpada, BP stroke over the hospital, Sida like another Pukalakibane, Hospital Yoraga like Anaka, Hingani Habi Asad Lakrabasu, Hospital Yobaga, Numid Adu the duty, Taramba nurse Ahumna, Numid Adu Numaizu, Numid Oibana, Doctor Lati Hina Laying Bikiti, Imung Manungi Make the Pana pressure Taurabasu, Matak Twongbashing the Paulo Bungamri Haina Anabadu, Karimat Laying than a conductor Tanki. Ngarang nito kaba numitasu anabadu gi phibam luna leibana maram oiraga doctor gi maikaidigi ICU de admit tawna ba hairabasu hospital authority gi maikaidigi ICU da bed ahangba leiti haina admit tawhon kiti anaba sigi CT scan launa bani haidun ayupung tara makhai tabadagi nungthal pung aniga makhai helaba phawba CT scan lopham gi gate maya ta thamki anabigi oidiba phibam matu karimata serious oina lokiti numaizu numita doctor leiti layeng mangamloi hairiusi numaizu numita pukhalakpa patient kudimak loina hat kadoribra Rims hospital si laita laira singidi saruk yaudabra haina pen wafum ka phongdoki loinana numaizu numita laikhidraba keso layeng pukhalaki baduda matak thongba singi paulo bangamloi doctor laite layeng bangamloi herakiba nurse ahum adu yauna mari lainariba doctor amasum hospital gi medical superintendent ga wari sanaduna laikhai tadriba phawbud asibak sang lokhiro hedi Tengnoupal gi Sita Government High School gi mahairoi humdra narakpadigi school thonglonkhre teachers day ai thokre Hawkiba sayol amarungi matamasida Manipur gi border district ama oiriba Tengnoupal district da laiba Sita Government High School gi mahairoi humdra rom layong khangdoba laina na narakpadigi school authority gi maikaidigi matam kaktana school thingjingkhre school asigi teachers day pangthoknaba matam leplam khiba dusu matam kaktana gai thokre hadi Pausina makhatana haribana mahairoi sing adu matau kramna naraklibano haiba hausuk phawgi oina sapsana khangmangamdri adubo mahairoi sing adu seasonal viral infection typhoid natragana kangdigi pokpalaina sing oirambi yai haina singnari paksana angang sing layong khangdaba laina narakpa sina mahairoi singi mama mapa sing danatana school gi miyoi sing sumi paiba poknari layong khangdaba laina na narbi school asigi mahairoi ama laikanana Tengnoupal district headquarter ki kilometer taragani palom lapna leiba primary health center amada pukhalakpada hospital asigi bed suna leitabana Mark Tanatana Atopa Center Asida, like another Pukhalaki school asigi mahairoi kaya doctor gi makedi gi mayum the laidun laying na bakhankri machine maram oiraga mama mapa sing di hena nunang ba phogali Tengnoupal district now na health care crisis mayu nari basiga mari lainana case on school management and development committee gi makedi gi medical officer da ang sikudakta jaga sing adu medical team sing deploy tawduna free medical camp yauna school ground sing the malaria Tagging drive pangthong na batak singkrim case or district education secretary Memin Mati na hakibada school gi angang sing paktak na layong khangda balaina na narakli bas yamna mi paini ngai ni mahairoi sing asit amatik saba medical attention people loidana kang dagi sandok palaina sing asi makhatana sandoktana ba mari lena basing gi make digi mathau taba thabak sing pekhat pasangi mahairoi hundra gi mathakta ana ayek yarba phaw medical gi ba atuba khongthang sing lokhatriba sida community leaders sing amasum parents sing gi make digi penda ba phongtokli makhatana atoppa mioi kya amadasu kudong thingai oirakloi hainingai leiti haina penda ba phongtokhi health experts sing gi make digi phongtoraklibana sing gi district sing da lairiba school sing da athubagi oina health monitoring system amasum health care gi oiba thaurang sing pekhatpa mathok tai ising digi thokan ba amasum kang digi pokan ba laina tina sing asi thingduna makhatana sanduroktana bagi damakta athuba measures sing pekhatpa mathok tai haina phongdokhi amaromda mahairoi sing paktakna narakpadagi matam kaktana thong thingjin khrabi school asi karamba matamda hanggadabano haiba ngamdri adubo laisar asi mapung phana lakshinana ba lakshilaba matungda school hangbagi matam lep kanadi None amasum Tengnoupal district ki Nagalup tarukna government da memorandum pisingkhre
None district amasum Tamenglong district paikat patungan tuan development project sing yauna demand kya tala tun district asigi Nagalup tarukna Manipur gi governor da memorandum pisinduna demand sing asi September taraga manga phawgi manung da thabak to onthokadabani haibigi positive response pi da batarabadi pungni fugani pansum na NH 37 Imphal jiribam lambi da total ban gi khongjing sanction ba yauna national project ki construction work sing thingjin ba khongjing sanction lagana ri KABSC BCLA none ILDC none BACCOPS NKCF none amasum Tamenglong district na puna sahi tawraduna ngasi Manipur governor da pisin kiba memory na madu yauri ba warol singdi Tamenglong amasum none district asigi park sauba geographical area si square kilometer lising mariga sahunga kunga treni adu bahari district singa sigi lambi thong asi population data da yumpham oiraga sangba sagat pegi phansing asi population base da pangthok pegi mahutta mathau taba sing adu yenglaga paikhatna ba singtam ani gi marakta thong manana sakhot pagamgani maram aduna development work singa si mathau taba sing adu yenglaga paikhat piyo freedom fighter rani gaideliu gi pokna phamlam da moiriba lunkaw da sariba museum asi sei khargi mamangda central government fan thadurakrabas hauju phaw loisindana lairibasi legendary freedom fighter ranima amasum haki community bu ikai pibani none amasum Tamenglong district ki development works asi mine breeder contractor sing da pibara karamna development purak ngamgadoribano maram aduna district aniasi gi contract works asi minus breeder sing da pinana ba governor office na mari lainaba engineering man amasung work agency singda direct pibio district hospital none CIC nungba oinamlong amasung khawpum PIC hairibe singa sida lepham thokpa doctor nurse amasung technician sing leitabana khudong sa da ke amayun hali maru maduna hiram singa sida governor na miyeng sangduna September taraga manga phawgi manung da khudong sa da singa si kohona ba mari leina ba authority singda advice piduna thabak to onthokna basilu karigumba hairiba matam asigi manung da thabak to onthoktrabadi pungni fuguni panchupna jiribam lambi da total shutdown gi khongjang changsilagani hairi MOU sign taunaba Kuki zau singi interest ngak senma ngamloi NH2 Imphal Dimapur lambi hangdokpa haibasi Kuki zau singi nati hairiba khongthang asi minority oiriba Meetei community gi damaktani aduga Susampur miyam hauji awaba masum saba phangdabagi khudongthiba kaya mayoknari haina Zawmi council na thadorakpa siolaman hairi siolasina makhatana hairibana atopa kangbu amaga MOU sign taunaba haibasi Kuki zau miyam gi interest ngak senaba nati haukiba tha kya si Kuki zau family kya man awaba kya mayoknaduna lakli tha kya gas phangdana laknari makhogi masa masu sing pijanaba seng phangdabigi awaba mayoknari amaromda national highway 2 asi Nagaland manungda amasung Imphal phawbu lakpigi highway gi sarusingda anti social elements singna illegal tax amasung namhaduna sel khaibigi thong kya sathari government gi maikedi gi hariba gang khutpu asi mapung phana muthatriba phawbudi highway hangdokpa haibasi anti social elements sing sathariba thong sing asida pungning thogat pani haina logoni adumapo Susampur district oina di NH2 thingjin manatragan ayat apan kya piba sina makoida kanaba kya phangli maru oina mamangi matamda anti social elements sing FCI supply gi sada kul loramba du Mizoram phawraga Susampur tamna pusilakhiba sina ngasi hariba singa dukan mangamle national highway gi mafam kya da ka henma thong kya sathariba masum miyoi kya gi mathakta human right khongaw na bigi thong sathariba si kondriba phawdi free moment lehen ba haibisi uan thok laithi asigomba exploitation gi thong singa sida Susampur gi miyam na tumina khak leiroi national highway da satharibi illegal taxing lawbi thawas khudakta thingada bane masum miyam da phangpham thokpa pochai sing transparent laina asingba phangpham thokpa miyoi sing phangangada bane haidi Prime Minister September 19 da lakani hainariba siga mari lainana Kangla manungda Prime Minister gi wangang pham amadi anowa helipad samka sagat pahukre Bharat ki Prime Minister Narendra Modi September 19 da Manipur da lakpa yai haina yamna kana ngangna ringi sera sida Prime Minister na Manipur da laklaga miyamna wangang gadaba mapham Kangla manungda oigadawri masigi damakta Prime Minister gi wangang pham semjin sajanbagi thabo akan mamong na satabawkre pausi isna phamo paugi matung inadi Prime Minister na wangang pham oigadawri basi Kangla manunggi Kangla hall gi mamang da laiba mapham asida oigani Kangla manungda wangang pham platform ama semnabagi damakta mamang tha August ki 38 da mapandagi team ama Imphal lari Tata gari nipan da lakpa team masina makoina loinaragli Tata gari nipan aduda
PM na wa ngangadoriba platform sanabagi masak mathumsing loinamak loinaraki hauzik platform sabagi thabak tawgodoriba mapangi team madu Kangla manungda leiriba Kangla hall gi maning thangu sarukta makhoi gi matam kharagi lefam safam semgatuna hauzik leiri loinana Kangla hall gi mamang thangba lampak ki saruk adura Prime Minister Narendra Modi gi wangang pham oigani haina ngangnariba mafam aduda ngarangdigi hauna CM sabagi thabak paikhat pa hokre masi pauksi isigi paumina ngasi yengsilubuda khangmangam lakhibani Prime Minister Manipur lakani hainariba siga mari leinana Kangla manungda anobu helipad amasu semga sagatpagi thaba hauzik pakat pa hokre nauna semga sagali helipad asi Kangla manungda hana leiriba helipad adugi hek makha thangu saruktani hauzik anobu helipad asi mapung phana semga nabagi thaba yam kana paikali loinana Kangla manungda pung nifuga nipan security gi section thorangi thabak su pakat pangarang di hokre hadi Panbayabadi Prime Minister Narendra Modi na Manipur lakani haina ngangnariba lenga ki mekedi gi ngasi phawa official oina lakthokpa leithri aduba Prime Minister ki khongsat ki mangoina na Kangla dagi horaga Imphal International Airport phawa tidim lambi gi nak yeta leiriba awangba building sing masak khangdoklaga ngak sienbagi thabak paikhat pa hore amadi lambi paring asida maram zadana lambi gi nak yeta polam kya pashinbagi athingbusu thamkhre haibusu laikhrabani Sana yunaiduna ahing nung yaide zoar sanaramba nupa mari nupi mapan konsam laikai apun manupi lupna pharaga police ta kusinakri ngarang September amagi ahing nung yaide Imphal East District ki Porampat Police Station ki manung sana news ekonda laiba Shrimati Bimwala Guru Mayum sai humfuga manga mapureba laikhidraba Arun Kumar ki yumgi taruk suba mathol gi kada sana yunaiduna zoar sanaduna lairamba nupa mari nupi mapan khorai konsam laikai apun manupi luki president Kaisam Ongbi Loidang Devi na lusing mutima mana pharaba matungna Porampat Police Station sinakre hadi khorai konsam laikai nupi lubasigi president Kaisam Ongbi Loidang Devi na khuyek pi duna Porampat Police Station gi officer in charge ta pisingiba sirol adura palibadi New second area da zoar sanabagi thabak sathre haibagi pau phangmadagi apun nupi luki kangbu sina singnaningai oiba building haibada Shrimati Bimwala Guru Mayum gi yumasida thijun humjun bagi thabak sathabada yumasigi khwaidagi mathak thangba taruk suba mathul gi kamada nupa nupi tarahumdoi si zoar sanadunu leirama thenaki zoar sanabadu yawba nupi singi manungda naked dress set pakhara su yarongki hadi Porampat Police Station ki office ta pisin ki basirol asida pallibadi zoar sanaramadi police ta kusina khraba nupa nupi singa dudi Waikhom Santosh Kumar Saini fuko humde apokpa W Biramani ko laifam micram makhalekai Roshan Thaudam Saini fu apokpa TS Mani singa laifam oripok khaidam lekai Naubrem Roshan Saini fugo nitho laifam kaksing lamkhai hoiram Sasikanta sai kun apokpa hai Sonamani laifam Pawon Kampu Rabika Kumanthem say Kungamapan Apokpa Kes Subol Singa Laifam Hairo Bazar Nongthombam Thasna say Kuntragamari Apopole Kidrabe and Sarat Lam Helie Pelekai Dipali Kangsam say Nipo Apoke Nudia San Laifam Nongwaibam Academy Road Rabika Yumnam say Kuntragatre Apopo Waidana Laifam Pisum Thong Anju Thingbaijam say Yankai Apopole Kidraba Kes Ranjamani Laifam Palace Compound Laisram Rosni say Kuntra Apok El Tomba Laifam Kaksing Hausina Bisum Tongkong the Laiba Laisram Abiama say Nipu Apok Lakidrab El Radamani Laifam Kabam Lamkai Sanathui Bi Mybam say Kuntragamapan Apok M Sau Laifam Taubal Irongamadi Angasepam Asalata say Nifugamapan Apokpa NZ Ibotombi Laifam Moidang Pokpini Hadi Pausi isina khurai konsam laikai apun maluki president ga hiramasuga mari leinana wadi sanaba matam na phongdorakibadi nopilo basina konba mafam singda nisha saba yonbana singba thingba drai matam gi sathaduna laki loinana ngarang ehing asi new second leiba Bemola Guru Mayum gi yumda nupa nupi khra ehing yarek tuna zwar sanabagi thabak sathre habigi pau phongmodigi ma masamang lusingba Nupi lupasigi member kaya galoinana imung asida thijin humjin begi thabak sathabada nupa nupi kun tarago humde asi kamara zwar sanadunu leiramdagi fatkibani phagalaba matungna Porampat Police Station ki osida ayiba sirol pidun wakalaba matung police na makoibu fatkibani nupi lupasina sathariba khongjang asi makatana sangsin dun apapa khunayam ohena na bohonabada nupi lupasina angama mating pangkhigani haina su phongdorakhi Hayeng Kuki militant group singa New Delhi da anoba sugi agreement ama khuyek pinana bo Home Ministry na UPF amasum KNO khangalakre Kuki militant group singa Ministry of Home Affairs ka anoba suspension of operation sugi agreement ama pinaragane hadi The weather report torokibagi matungna United People's Front UPF amasum Kuki National Organization KNO dagi phangwa pawgi matungina heng September 3 da New Delhi da anoba sugi agreement ama khuyek pinana bo Home Ministry na
UPF amasung KNO da khangalakre hairi adumaina ma anabu sugi agreement asida kari kari yauri haibaduri sapsana phongdorakhidi hairina su paus ta makhatari speaker gi da huran basang luba ma tha ma kaithel sanganana ba senganana ba serak pikre Imphal gi major khulda leiba Manipur Press Cup ki naknaba Manipur Legislative Assembly ki quarter da huran basang luba miwema City Police Station ki kangbu na phara batungda ko na huran ba sangluba miwe du tha ma ima kaithel senganana ba serak pikre Lema pokom sanjoi kowa ASI mananga se yupung tarak mini ni furum tarak pana masakang daba mi mana Manipur Press Cup mayada leiba government ki quarter ga nakna ba speaker gi quarter da sangsilaga pasai huran khrehabe ki complain ma thangalaki huran ki papolam sing adu electrical items sing ni item sing adu di Swiss box Swiss amasum aluminium bar kharakhang ni hariba polam sing si Thawal district ki manung san ma sangai yumpham mathak laikai digi laikidra ba basir ko ba mi me ki masanupa abo khan se yengkhai ma ko ba ma digi phangbang ki mak phara ba tunu wang pong se tabada polam sing adu mang na huran bani haina phongdorakhi pausna makha tana haribana ma huralu ba polam sing adu ki mamal adu sarona lupa lising anirom khakta gi ni adu bo mak BNS ki section 303 clause 2 gi makha da punishable oi aduma pumana asugumba huran bagi thaba asi ahan boina tawkhibane amasum hangna huran ki pulam sing adugi mamal lupalis yaude maram aduna chief judicial magistrate Imphal West ki court makha taba summary trial gi dama charge sheet asi thangalakpani haidi pausna makha tana hai kona police ki charge sheet amasum pharaba mi adudigi phanglakliba pulam sing adu kupna nainaraba tungda community service numit kuntrani ta honana ba judgment piki judgment asi da mak khoramal kaithil ima kaithil asi numit kuntrani sum sengadabane 21 asi drug user ne masumayum laitaba miyoi ne hanu paus na makhatari Meetei singda kananabani haiduna NH2 hangdokpa Kuki Zo Council na yakidri National Highway 2 hangdokpana mising yama Meetei furupta kanhananaba natana Kuki Zo furuki miyoi singda kanaba amata leiroi haina Kuki Zo Council na phongdorakle haidi council asina thadorakpa sulaman hai susampura khundari ba miyam haujisu tangai phadana sangdaba yadaraba polam sing phangdabi awaba mayuna bagaloinana Aram Kharang bagi sena khangli tan phamasina National Highway 2 hangdoktuna Meetei singda kana ba phangana ba thorang lokhot pa highways Kuki Zo Council gi miyok leiba thorang ni asiguma thorang si council na yabang ngamben su paus na makhatana pali sanglaba matam kayamul susampur gi miyam na gas cylinder launa bo hona ba awaba kya mayok na duna lakli nomagi sana ba seng phawun thina phangdri National Highway 2 da Lona yada bamong da miyoi khrana tax khumkat pagi thong chathari lengana siguma tax khumkat liba miyoi sing sigi mathakta akan mamiyeng sangdrabadi highway hangdok pigi kana lairoi haina su paus ta makhatari tentana sum na miyam na thamjaram ge duga hausukuina di miyam paus matanga se lusinjarage amas makhata ba no update miyam punanga mina sena channel ski mekedi ki thamjari